Hello mayam mayam puna buka sani hol channel da mukan na taram noksari ado mayam ngasi soyana video ma pura gala do aigi ngasi gi video di daily vlog oi toini ngasi gi video di ina mama gi daily vlog to rok da adu gi jam na to ga makhal gi doini ba ado ngasi gi vlog di sema da su ai jam wa khare haibadi ko handak kharani se handak thamuk se ko ai jumda हाइबदी बोनतेरापुर हंगदा चटपसीगने वारेबको मथक्ता जुमसीसुनिको चेंबगी संग्रेब पोचैसिंसे सोमदई 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 मथों मरी नाइद्रबनेब फीना कदोमदा फान कोलिक करीदगी एकदम मथों मरी नाइद्रबनेब अगर बोनतेरापुर चटपगी मरमसुको अखोगी जुमदने हजी बाजीगी इमागदो लेतेबने मो गुवाहाटीदा चखीब अदुगा अखोइना जुम संगो ओइना चटलिनेब अदो ममांग चखीब संडे दा इसे हलकपनेबा अदुगा मंडे दगी एगी नुपागी ड्यूटी से हौरेबा अदुना हलक्तबा जादबा मथौना दुम हलाबा अदुगी मथंगदा आइना वीडियो से असिगी सम चाइबा मयाम से को आइना मयाम दा तंग उहनिंगदा को आइदी करंबा कंडीशन दा लैनो आइदो अदुइदा आइना मयाम दा खंगनिंगने आइना वीडियो से नमीनेबा अदुगा आइना अहामदा ब्रेकफास्ट से तौरे ब्रेकफास्ट से तौरबा मतुंदा एगी नुपागी सु अदुम चाइन्यां थोंगना पीखरेबा मादि हवाई जारगा दुगी आलू तौरगा टमेटो हापग तौना माखी अहमदी नंगनब थोंगना पीखरेब अदुई मथंगदा अइसे थरोई थोंदोइनेब अदो मयाम को मतमदुगा नुमितुगी ओइननेको आइना क्याम कमाइना हाइदि क्याम वाना आइना ब्लॉग से नमखिगे हाबदो अदो मयाम ngasi jengminarasebako aduga matamduga chengsu leirandrineba chengsu aina khappaga keno taurineba thongineba ado kyam chinkhiabado do mayam ngasi do jengminarasi do mayam na gi video se jengbada nungai biragadi like comment tawiramo dum anawa mina ubbe leiraga subscribe to sanbiramo do dum share su dum tawbigo mayam ado mayam hawrasi egi video se ado ngasi gi daily vlog si jamna tongan ba mokhangi daily vlog oidoineba ado mayam hawrasi अदो मैम हौजिसे अयुकी पुंग तरुक तारे दुगा आइना अहानबदा अंगांगी ब्रेकफास्ट से हाना थोंगेबको मागसु स्कूल चतोय अंगांगसु स्कूल चतोय दि मथक्ता मपासु ड्यूटी चतोय मिना दुगा मोगी ब्रेकफास्ट से हाना थोंगे दो मोगी ब्रेकफास्ट से कोगी रोल तंदो अदुइदो तौबिवाइना हाइबदो आई दु तौबा हितियबदो आई गाजर करी करानि कए जेरुम करी करान थुका थुकाइन तौरे दुगदी असि यमोइदाना तौबदबदो आई अताना दुम तौरेबको अदुगा दुम मयाम दुम जेंबियो आई हाइबो हितबो दुम तौरिनेबो काबो काबो ओइग्रा लोराइना अदो असि तंजे लोरब मतुंदा इना वेजिटेबल करी करान हापे दो सॉस खरा हापे दो हौजी अंगांगनि जे स्कूल थिबुगी थिबलबनेबा दो हौजिसे नोंसु जाम कन्ना ताय अदुगा मोइसे दुम बाजार फावबने थिनबिरमनी अदो मैम हौजिसे जेंगो आइगी इमुंगसे करंबा कंडीशन दा लेइनो हाइदो असिगिसे हानाय मैम दा शेयर तौनिंगना उलंबनेबको जेंगो दिबाना कदोमदा कोंदा कदोमदा दुगगी तौरिबो मैम जे जेंगो अबा यमता लोइसनबा ngamdre अबा वासु वारे अदे असिगी ड्रम जिजु इसिंग जावदरे फी सुगदबा खोकदबा मैम चाइबा लाइगी रूम जिजु जेंगो मैम चाइ जेंगो आई किसुम लोइसनबा ngamदेबा हमब्रा अदुननेबा अदो आई सि अहामबदा मैम दा सि पोसिनसे हाना उलमबे मतुंगदा इना वीडियो से नमकेना तौबनेबा अदो मागोन जिजु जेंगो मैम से चाइबा खोलबा मैम से को अदो आइना जुमदा चलुरगा तुम हलकपदा थबक से वाइदना को अदो ngasi gi wende gi nupai hawai chaga jongchaga tawna thonga pigrani aba A few moments later. अदो मैम जेंबिरो आई हुजिक थबक से सुबह होरगे अदो सक्का से के देबको मालपगी असे के बका संगो काइदगिनो अदो हौजिसे को अयुक से इसिंग लाइयबको इसिंग लाको दुगा आइना परप बहाना कोलिक साना फेंगदोए दुगी जेंगो कोलिक चाइबा मैम जे मैम दुम उरगा नोंगनरकनो अबा कयानी थबक तो कल्लिना को मदसु नंगनबो होनबनिना क्याम वाना होनरिबा जेंगो असे हवाई चार से असिगी सुसु आइना फौगदबने अबदो सि फौबा संगदना लैरे तो मरम मरतसु दुम आई दुम इसिंग थैने अबा अदो चैगिना तौरगने असे फुनबसे लौथुइबा अदो सिगी रेड कलर की तप से असिगी सिगा हाइदी लुखाक चकुम जिंगा हापचनदोइने अबा हैदरुरगदि असे फुनग्रनिना अदो सिगैसिगा हापगा दोगी थबक से लोइसलिने अबने अदो मैम जेंगो असिगी अमोटपा सिंगसे असिसु तैथोए सिगा कोलिक लिली करी गरांगदो से थमदोइने अबा अदुना असिगी सिसु तैथोए तैथोगा दुम आइगी मुबांग तौरिबा तेंगोतो
ꯑꯗꯨꯒꯤ ꯇꯦꯡꯀꯣꯠꯇꯨꯅꯤ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯊꯝꯅꯕꯒꯤꯅꯦꯕ ꯇꯤꯛꯊꯣꯛꯏꯁꯦ ꯀꯣꯜꯂꯤꯛꯀꯤ ꯀꯣꯟꯁꯨ ꯑꯩ ꯏꯃꯨꯡꯁꯦ ꯄꯣꯠꯁꯨ ꯈꯔ ꯖꯥꯝꯃꯦꯕ ꯑꯗꯨꯅꯅꯦꯕ ꯑꯗꯣ ꯁꯤꯒ ꯔꯦꯗ ꯀꯂꯔꯒꯤ ꯑꯃ ꯑꯩꯅ ꯆꯥꯏꯁꯜꯂꯤꯁꯦ ꯑꯁꯤꯒꯤꯁꯦ ꯕꯦꯁꯤꯟ ꯆꯥꯝꯊꯣꯛꯄꯒꯤꯅꯦꯕꯀꯣ ꯑꯁꯤ ꯖꯪ ꯀꯥꯕ ꯀꯔꯥꯡꯗꯨꯁꯨ ꯂꯣꯏꯅ ꯀꯣꯛꯏꯑꯕ ꯌꯥꯝ ꯐꯩꯌꯦꯕꯀꯣ ꯁꯤꯒꯤꯁꯦ ꯌꯥꯝ ꯀꯥꯟꯅꯩꯌꯦꯕ ꯑꯩ ꯀꯦꯟꯇꯤꯟꯗꯒꯤ ꯂꯧꯈꯤꯕꯅꯦꯕꯅꯦ ꯁꯤꯒꯤꯁꯦ ꯌꯥꯝ ꯊꯤꯅ ꯀꯥꯟꯅꯩ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯑꯁꯤ ꯂꯣꯏꯔꯦꯕ ꯑꯁꯤ ꯀꯩꯅꯣ ꯇꯧꯅ ꯀꯣꯜꯂꯤꯛꯀꯗꯤ ꯐꯦꯡꯅ ꯀꯣꯟꯅ ꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯍꯧꯖꯤꯛ ꯑꯃꯨꯛ ꯆꯥꯛꯈꯨꯝ ꯑꯃꯨꯛ ꯂꯣꯏꯁꯟꯗꯣꯏꯅꯦꯕ ꯑꯗꯣ ꯆꯥꯛꯈꯨꯝꯁꯦ ꯌꯦꯡꯉꯨ ꯃꯈꯥꯗ ꯑꯩꯅ ꯐꯝꯃꯤꯁꯤꯅ ꯑꯩꯅ ꯌꯨꯝꯗꯩ ꯄꯨꯔꯛꯄ ꯀꯩ ꯔꯥꯡꯕ ꯌꯣꯡ ꯀꯔꯥꯡꯗꯣ ꯑꯗꯨꯒꯤꯁꯤꯡꯗꯣ ꯂꯣꯏꯁꯜꯂꯤꯅꯦꯕ ꯑꯗꯣ ꯆꯥꯛꯈꯨꯝꯁꯤꯁꯨ ꯃꯣꯠꯂꯤꯅꯤ ꯆꯨꯂꯥꯁꯤꯁꯨ ꯌꯥꯝ ꯊꯤꯅ ꯃꯣꯠꯂꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯑꯗꯨꯝ ꯂꯣꯏꯁꯜꯂꯦ ꯌꯦꯡꯉꯣ ꯑꯩ ꯍꯧꯖꯤꯛꯀꯤ ꯔꯦꯗꯇꯣ ꯔꯦꯗꯀꯤꯗꯣ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯈꯪꯗꯦꯕꯀꯣ ꯁꯤꯒꯤꯁꯦ ꯑꯁꯤ ꯆꯥꯏꯁꯜꯂꯒ ꯁꯤꯅ ꯐꯦꯡꯉꯤꯅꯦꯕ ꯁꯤ ꯐꯦꯡꯉꯗꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦꯕ ꯑꯗꯣ ꯁꯤꯁꯨ ꯐꯦꯡꯗꯣꯛꯑꯒ ꯊꯝꯃꯦ ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯗꯣ ꯍꯧꯖꯤꯛꯅ ꯁꯤ ꯄꯦꯖꯁꯦ ꯂꯣꯏꯁꯜꯂꯅꯤꯕ ꯄꯦꯖꯁꯦ ꯊꯨꯞꯆꯜꯂꯒ ꯊꯝꯍꯧꯗꯕ ꯇꯥꯔꯒꯗꯤ ꯍꯌꯦꯡ ꯍꯥꯡꯕꯗꯅꯦ ꯐꯖꯗꯦꯕꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯄꯦꯖꯁꯦ ꯁꯨꯃꯥꯏꯅ ꯊꯨꯞꯇꯕ ꯇꯥꯔꯒꯗꯤ ꯁꯦꯒꯥꯏꯕꯅꯦꯕ ꯖꯥꯡꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯄꯦꯖꯁꯦ ꯍꯥꯟꯅ ꯊꯨꯞꯆꯜꯂꯦ ꯑꯁꯤ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯂꯨꯕꯒꯤ ꯄꯦꯗꯨꯅꯦꯕ ꯃꯣꯏ ꯊꯤꯜꯂꯨꯕꯒꯤ ꯄꯦꯗꯨꯅꯦꯕ ꯁꯤꯁꯦ ꯑꯁꯤ ꯊꯨꯞꯆꯜꯂꯒ ꯑꯩꯅ ꯑꯗꯨꯝ ꯄꯦꯖꯁꯤ ꯀꯔꯥꯡꯁꯤꯁꯨ ꯑꯩ ꯑꯗꯨꯝ ꯎꯄꯨꯗꯅꯦ ꯃꯥꯒꯤ ꯇꯣꯉꯥꯟꯅ ꯊꯝꯕ ꯖꯒꯥ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯨꯒ ꯑꯩꯅ ꯄꯦꯖꯁꯦ ꯊꯝꯖꯜꯂꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯑꯆꯥꯏꯕ ꯐꯤꯔꯣꯜ ꯀꯔꯥꯡꯗꯣ ꯑꯗꯨ ꯄꯨꯔꯛꯑꯦꯕꯀꯣ ꯐꯥꯟꯗ ꯉꯁꯥꯏ ꯎꯍꯧꯕꯗꯣ ꯑꯗꯨꯒꯤ ꯐꯤꯔꯣꯜ ꯃꯌꯥꯝꯗꯨꯅꯦꯕ ꯑꯗꯣ ꯕꯦꯠꯁꯤꯠ ꯀꯔꯥꯡꯁꯨ ꯁꯨꯒꯗꯕꯗꯣ ꯑꯩ ꯉꯁꯤ ꯁꯨꯔꯔꯣꯏꯕ ꯏꯁꯤꯡ ꯇꯠꯈ꯭ꯔꯦꯅꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯑꯩ ꯐꯤꯔꯣꯜ ꯀꯔꯥꯡꯁꯦ ꯁꯨꯔꯔꯣꯏꯕꯀꯣ ꯉꯁꯥꯏꯒꯤ ꯐꯤꯔꯣꯜꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯤꯗꯅꯀꯣ ꯑꯗꯣ ꯈꯔꯕꯨꯗꯤ ꯂꯩꯍꯧꯕꯗꯣ ꯑꯗꯨꯏꯁꯤꯡꯗꯣ ꯑꯣꯏꯅ ꯁꯨꯔꯅꯦꯕ ꯑꯗꯨꯒ ꯑꯁꯤꯒꯤ ꯑꯍꯦꯟꯕ ꯐꯤꯔꯣꯜꯁꯤꯡꯗꯤ ꯑꯩ ꯁꯨꯔꯔꯣꯏ ꯑꯗꯣ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯈꯔ ꯈꯛꯇꯤ ꯑꯗꯨം ꯁꯨꯔꯅꯤꯕ ꯆꯤꯜꯂꯤꯉꯩꯗ ꯑꯗꯨꯝ ꯆꯤꯜꯍꯧꯔꯒꯗꯤ ꯊꯕꯛꯁꯦ ꯌꯥꯡꯁꯟꯕꯅꯦꯕꯀꯣ ꯆꯤꯜꯂꯦ ꯉꯁꯤ ꯁꯨꯔꯔꯣꯏ ꯍꯌꯦꯡ ꯁꯨꯔꯒꯦ ꯍꯥꯏꯅ ꯇꯧꯅ ꯂꯩꯕꯁꯦ ꯊꯕꯛ ꯑꯗꯨꯝ ꯄꯨꯊꯕꯅ ꯍꯦꯟꯕꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯁꯤ ꯑꯩꯅ ꯑꯉꯥꯡꯒꯤ ꯇꯤꯐꯤꯟ ꯄꯤꯈꯔꯦ ꯑꯃꯃꯝ ꯄꯤꯈꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤꯁꯨ ꯄꯦꯀꯦꯠ ꯑꯃ ꯂꯧꯍꯧꯔꯦꯕ ꯑꯗꯣ ꯑꯁꯤ ꯆꯥꯔꯒ ꯑꯗꯨꯝ ꯂꯩꯔꯤꯅꯤ 3X ꯅꯨꯗꯜꯁ ꯑꯁꯤꯒ ꯂꯩꯔꯦ ꯑꯁꯤꯁꯨ ꯊꯣꯡꯗꯣꯏꯅꯦꯕ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯉꯁꯤꯗꯤ ꯆꯥꯔꯔꯣꯏ ꯑꯗꯣ ꯃꯌꯥꯝ ꯋꯥꯔꯧꯖꯥꯗꯦ ꯍꯧꯖꯤꯛꯁꯦ ꯌꯦꯡꯉꯣ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯎꯝꯃꯒꯗꯤ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕ ꯑꯗꯣ ꯀ꯭ꯋꯥꯗꯣ ꯎꯝꯗ꯭ꯔꯒꯗꯤ ꯄꯥꯡꯒꯜꯗꯣ ꯊꯣꯛꯇꯦ ꯌꯥꯕꯅꯦꯀꯣ ꯑꯗꯨꯝ ꯀ꯭ꯋꯥ ꯆꯥꯕ ꯃꯤ ꯄꯨꯝꯅꯃꯛꯇꯤ ꯑꯁꯤꯁꯦ ꯈꯪꯉꯝꯒꯅꯤꯕ ꯀ꯭ꯋꯥ ꯎꯝꯃꯒꯗꯤ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ ꯈꯔ ꯀꯟꯈꯠꯄꯅꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯃꯇꯝ ꯑꯃ ꯎꯝꯃꯒ ꯑꯗꯒꯤ ꯊꯕꯛꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯗꯣꯏꯅꯦꯕꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯑꯍꯥꯟꯕꯗ ꯋꯥꯏ ꯁꯤꯠꯆꯜꯂꯅꯤꯕ ꯋꯥꯏ ꯍꯥꯟꯅ ꯁꯤꯠꯆꯜꯂꯅꯤ ꯑꯗꯨꯒ ꯋꯥꯏ ꯁꯤꯠꯇ꯭ꯔꯤꯉꯩꯗꯀꯣ ꯃꯌꯥꯝ ꯑꯁꯤꯒ ꯇꯦꯕꯜ ꯑꯃ ꯂꯩꯕꯁꯦ ꯎꯒꯤ ꯇꯦꯕꯜ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯇꯦꯕꯜꯁꯦ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯑꯩꯅ ꯇꯩꯊꯣꯛꯏꯕ ꯇꯦꯕꯜ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯇꯦꯕꯜꯁꯤꯒꯤ ꯃꯈꯥꯗ ꯑꯩ ꯑꯗꯨꯝ ꯅꯝꯁꯤꯜꯂꯒ ꯊꯝꯃꯦꯕꯅꯦ ꯖꯒꯥꯗꯣ ꯑꯩꯉꯣꯟꯗ ꯖꯒꯥꯗꯣ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯔꯨꯝꯁꯦ ꯌꯦꯡꯉꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯂꯩꯔꯤꯕ ꯔꯨꯝꯁꯦ ꯑꯁꯤꯒꯤ ꯔꯨꯝꯁꯤꯗꯅꯦꯕ ꯈꯔ ꯆꯥꯎꯔꯤꯁꯦ ꯑꯇꯣꯞꯄ ꯔꯨꯝꯗꯤ ꯑꯗꯨꯗꯤ ꯃꯊꯧ ꯀꯥꯟꯅꯗꯦꯕꯅꯦ ꯄꯤꯛꯏꯕ ꯔꯨꯝꯗꯨꯗ ꯌꯥꯝꯅꯅꯦ ꯑꯗꯣ ꯑꯁꯤꯒꯤꯁꯦ ꯇꯦꯕꯜ ꯃꯈꯥꯗ ꯅꯝꯁꯤꯜꯂꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯋꯥꯏ ꯁꯤꯠꯂꯅꯦꯕ ꯄꯣꯔꯗꯥꯁꯦ ꯄꯥꯏꯊꯨꯏꯑꯕꯅꯦ ꯃꯇꯣꯟꯁꯦ ꯐꯔ ꯄꯥꯏꯊꯨꯏꯑꯕ ꯑꯗꯨꯅ ꯑꯩꯅ ꯀꯤꯂꯤ ꯆꯠꯁꯜꯂꯤꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯃꯥꯡꯒꯣꯟ ꯍꯥꯟꯅ ꯋꯥꯏ ꯁꯤꯠꯂꯅꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤꯅꯦ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ ꯅꯨꯡꯁꯥꯅ ꯉꯁꯪ ꯉꯥꯡꯉꯦ ꯑꯗꯣ ꯑꯩ ꯃꯥꯡꯒꯣꯟ ꯍꯥꯟꯅ ꯁꯤꯠꯂꯕ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯏꯃꯨꯡꯁꯦ ꯋꯥꯏ ꯁꯤꯠꯆꯜꯂꯅꯤꯕꯅꯦ ꯑꯁꯤꯒꯤꯁꯤꯅ ꯃꯣꯔꯇꯤꯟ ꯊꯥꯕꯗꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯄ꯭ꯂꯦꯠ ꯑꯃꯗꯅꯦ ꯑꯗꯨꯝ ꯍꯥꯞꯆꯤꯜꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯊꯥꯏꯌꯦꯕ ꯅꯠꯇ꯭ꯔꯗꯤ ꯀꯣꯏꯆꯥꯏ ꯆꯥꯏꯌꯦꯕꯅꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯄ꯭ꯂꯦꯠꯇꯨꯒ ꯍꯥꯞꯄꯒ ꯊꯥꯏꯌꯦꯕ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯐꯦꯟꯗꯨꯁꯨ ꯑꯃꯨꯛ ꯐꯃꯨꯡꯗ ꯊꯥꯡꯒꯠꯈꯔꯦ ꯑꯥꯗ ꯎꯔꯤꯁꯤꯅ ꯈꯥꯡꯗ ꯂꯩꯁꯤꯅ ꯆꯥꯛꯅꯦꯕꯅꯦ ꯃꯣꯏꯒꯤ ꯆꯥꯛ ꯊꯣꯡꯈꯤꯕꯒꯤꯅꯦꯕ ꯑꯌꯨꯛꯀꯤ ꯑꯗꯣ ꯀꯥꯡꯈ ꯂꯨꯈꯕꯨꯗꯤ ꯃꯣꯠꯇꯦꯗ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯃꯣꯠꯇꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯗꯦꯂꯤ ꯀꯥꯡꯈꯁꯦ ꯋꯥꯏ ꯁꯤꯠꯂꯦꯕꯅꯦꯀꯣ ꯑꯗꯣ ꯀꯥꯡꯈꯕꯨꯗꯤ ꯃꯣꯠꯇꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯗꯨꯝ ꯁꯤꯠꯇꯣꯛꯑꯅꯦꯕ ꯅꯤꯌꯣꯝꯅꯤꯅꯀꯣ ꯀꯥꯡꯈ ꯁꯤꯠꯄ ꯍꯥꯏꯁꯤꯗꯤ ꯀꯥꯡꯈꯗꯣ ꯑꯗꯨꯝ ꯅꯥꯜꯍꯜꯂꯨ ꯍꯥꯏꯅ ꯍꯥꯏꯅꯕꯅꯦꯕ ꯑꯗꯨꯅ ꯑꯩ ꯀꯥꯡꯈ ꯀꯔꯥꯡꯁꯤꯁꯨ ꯇꯣꯏꯅ ꯋꯥꯏ ꯁꯤꯠꯆꯜꯂꯦ ꯑꯗꯨꯒ ꯁꯤ ꯁꯨꯝꯖꯤꯠꯁꯦ ꯃꯇꯣꯟ ꯑꯃꯈꯛ ꯀꯦꯜꯂꯛꯏꯕꯅꯦꯀꯣ ꯑꯗꯨꯁꯨ ꯑꯩꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯤꯕ ꯅꯝꯁꯤꯜꯂꯤꯕ ꯁꯨꯝꯖꯤꯠꯁꯤꯗ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯂꯝꯖꯥꯏ ꯁꯤꯠꯂꯣꯏꯔꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩ ꯆꯥꯛꯈꯨꯝ ꯑꯃꯨꯛ ꯋꯥꯏ ꯁꯤꯠꯆꯜꯂꯦꯕꯀꯣ ꯆꯥꯛꯈꯨꯝꯁꯦ ꯌꯦꯡꯉꯣ ꯀꯌꯥꯝ ꯆꯥꯏꯈ꯭ꯔꯅꯣ ꯌꯦꯡꯉꯣ ꯉꯁꯥꯏꯒꯤ ꯀꯣꯜꯂꯤꯛ ꯀꯔꯥꯡ ꯐꯦꯡꯉꯝꯃꯦ ꯆꯨꯂꯥ ꯀꯔꯥꯡ ꯂꯣꯏꯁꯤꯜꯂꯝꯕꯗꯣ ꯑꯗꯨꯒꯤ ꯑꯇꯥꯕꯗꯨꯅꯦꯕ ꯁꯤ ꯆꯥꯏꯔꯤꯁꯦ ꯌꯦꯡꯉꯣ ꯑꯁꯤ ꯄꯨꯝꯅꯃꯛꯁꯦ ꯂꯣꯏꯁꯤꯜꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯝ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯉꯣꯕꯀꯣ ꯂꯣꯏꯕ ꯐꯥꯎꯕ ꯑꯗꯨꯝ ꯋꯥꯏꯑꯦꯕꯀꯣ ꯑꯩꯅ ꯋꯥꯅ ꯍꯣꯠꯅꯗꯅ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯔꯛꯏꯅꯦꯕꯀꯣ ꯑꯁꯤꯒꯤꯁꯦ ꯑꯗꯨꯝ ꯌꯦꯡꯉꯣ ꯃꯌꯥꯝꯁꯨ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯂꯩꯃꯥꯡ ꯋꯥꯏ ꯁꯤꯠꯆꯜꯂꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯁꯤꯗ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯕꯁꯦ ꯑꯗꯨꯝ ꯃꯌꯥꯝꯅ ꯀꯩꯁꯨ ꯂꯩꯇꯦ ꯀꯥꯏꯅꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯐꯤ ꯁꯨꯔꯅꯦꯕ ꯐꯤ ꯁꯨꯕꯁꯦ ꯏꯁ꯭ꯔꯞ ꯍꯥꯞꯄꯦ ꯑꯗꯣ ꯀꯝꯐꯣꯔꯠ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯤꯑꯕꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕ ꯍꯥꯏꯅ
ꯑꯗ ꯀꯝꯐꯣꯔꯠꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕꯇ ꯅꯠꯇꯅ ꯑꯃꯣꯠꯄꯁꯨ ꯄꯣꯛꯄꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯅ ꯃꯣꯏ ꯃꯄꯥꯟꯗ ꯊꯣꯛꯂꯛꯑꯦ ꯃꯄꯥꯟꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯆꯠꯄꯗ ꯇꯣꯡꯅꯕ ꯈꯣꯡꯎꯞ ꯀꯔꯤ ꯀꯔꯥꯡꯗ ꯕ꯭ꯔꯁꯅ ꯇꯧꯅ ꯐꯦꯡꯗꯣꯛꯑꯒꯅꯦ ꯍꯥꯏꯗꯤ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯁꯨ ꯊꯝꯃꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯃꯥꯡꯒꯣꯟꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯏꯁꯤꯡꯅ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛ ꯇꯧ ꯂꯣꯏꯔꯝꯃꯦꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯔꯣꯏ ꯊꯣꯡꯗꯣꯏꯅꯤ ꯊꯔꯣꯏꯁꯤ ꯌꯦꯡꯉꯣ ꯊꯔꯣꯏꯁꯦ ꯉꯁꯤ ꯊꯣꯡꯍꯧꯗꯕ ꯇꯥꯔꯒꯗꯤꯅꯦ ꯄꯨꯝꯈꯤꯗꯣꯏꯕ ꯑꯗꯨꯅ ꯑꯩ ꯉꯁꯤ ꯊꯔꯣꯏꯁꯦ ꯊꯣꯡꯖꯤꯟꯗꯣꯔꯕꯅꯦꯕ ꯑꯗꯣ ꯌꯦꯡꯉꯣ ꯃꯌꯥꯝ ꯏꯁꯤꯡꯁꯨ ꯇꯠꯈ꯭ꯔꯦꯕ ꯑꯁꯤꯅꯤ ꯊꯕꯛꯁꯦ ꯊꯕꯛꯇꯤ ꯃꯌꯥꯝ ꯋꯥꯠꯂꯤꯅꯀꯣ ꯐꯤ ꯁꯨꯒꯗꯕ ꯋꯥꯠꯂꯤ ꯑꯗꯨꯅꯤ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯦ ꯃꯥ ꯐꯣꯟꯁꯨ ꯊꯥꯡꯒꯠꯄꯤꯔꯛꯇꯦ ꯑꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯑꯩ ꯊꯔꯣꯏꯁꯦ ꯆꯞꯄꯦ ꯊꯔꯣꯏ ꯆꯞꯄꯦ ꯑꯗꯨ ꯃꯊꯪꯗ ꯑꯃꯨꯛ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯨꯅꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯆꯞꯄꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯅ ꯉꯁꯥꯏ ꯋꯥꯏ ꯁꯤꯠꯂꯒ ꯋꯥꯏ ꯇꯩꯍꯧꯗꯕꯗꯣ ꯑꯁꯤ ꯊꯔꯣꯏꯁꯦ ꯀꯛꯈꯤꯕꯒꯤ ꯆꯣꯡꯊꯣꯏꯅꯀꯣ ꯑꯗꯨꯒꯤꯗꯣ ꯑꯩꯅ ꯑꯃꯨꯛ ꯋꯥꯏ ꯇꯩꯗꯣꯏꯗꯣ ꯑꯗꯨ ꯁꯤ ꯂꯣꯏꯔꯒ ꯇꯩꯒꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯃꯤꯅꯦꯕ ꯑꯗꯣ ꯍꯥꯏꯗꯤ ꯇꯩꯍꯧꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯆꯥꯝꯃꯦ ꯊꯔꯣꯏꯁꯦ ꯆꯥꯝꯕꯁꯤꯁꯨ ꯌꯦꯡꯉꯣ ꯏꯁꯤꯡ ꯂꯥꯛꯇꯕꯒꯤ ꯗꯤꯕꯥꯁꯦ ꯍꯩꯔꯩ ꯀꯌꯥꯝ ꯋꯥꯅ ꯆꯥꯝꯃꯤꯅꯣ ꯌꯦꯡꯉꯣ ꯑꯁꯤꯁꯨ ꯊꯔꯣꯏꯁꯦ ꯃꯌꯥꯝ ꯑꯗꯨꯝ 3-4ꯔꯛ ꯊꯣꯛꯅ ꯆꯥꯝꯃꯤꯅꯦꯕ ꯊꯔꯣꯏꯁꯦ ꯆꯥꯝꯕ ꯃꯇꯝꯗ ꯊꯔꯣꯏ ꯀꯛꯈꯤꯕꯒꯤ ꯃꯇꯨꯡꯒꯤ ꯃꯀꯨꯞ ꯀꯦꯟꯕꯅꯦꯕꯀꯣ ꯑꯗꯨꯒꯤꯗꯣ ꯀꯦꯟꯗꯕ ꯐꯥꯎꯕꯗ ꯆꯥꯝꯗꯣꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯥꯂꯨ ꯍꯥꯞꯆꯤꯜꯂꯅꯤ ꯑꯥꯂꯨꯁꯤꯒ ꯇꯧꯔꯒ ꯑꯗꯨꯝ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯩ ꯊꯔꯣꯏꯁꯤꯒ ꯍꯤꯟꯖꯥꯡꯗ ꯍꯥꯞꯄ ꯏꯁꯤꯡꯁꯤꯗꯩꯅ ꯁꯤꯒꯤ ꯕꯥꯀꯦꯠꯁꯤꯒꯒꯤ ꯂꯧꯔꯦꯕꯅꯦ ꯁꯣꯟꯗꯒꯤ ꯕꯥꯀꯦꯠ ꯃꯆꯥ ꯑꯅꯤꯈꯛ ꯂꯩꯕꯁꯦ ꯑꯁꯤꯒꯤ ꯕꯥꯀꯦꯠꯁꯤꯗꯤ ꯑꯩꯅ ꯑꯗꯨꯝ ꯀꯩ ꯀꯔꯥꯡ ꯆꯥꯝꯊꯣꯛ ꯈꯣꯠꯇꯣꯛꯅꯕꯒꯤ ꯑꯩꯅ ꯊꯝꯕꯅꯦꯕ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯒꯦꯁ ꯍꯧꯒꯠꯂꯒ ꯑꯗꯨꯝ ꯃꯩꯗ ꯊꯥꯡꯒꯠꯂꯒ ꯊꯝꯃꯝꯕꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯊꯔꯣꯏ ꯆꯠꯈꯤꯕ ꯀꯥꯆꯞꯇꯣ ꯑꯗꯨꯒꯤꯗꯣ ꯊꯔꯣꯏ ꯃꯀꯨꯞ ꯌꯥꯎꯏꯅꯀꯣ ꯃꯅꯨꯡꯗ ꯀꯥꯆꯞꯄꯒ ꯆꯥꯗꯣꯏꯅꯦ ꯇꯣꯠꯆꯔꯤꯕꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯗꯨꯁꯨ ꯆꯥꯀꯨꯅ ꯇꯧꯅ ꯂꯧꯊꯣꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯃꯣꯏꯅ ꯂꯥꯏꯖꯣꯜ ꯍꯥꯞꯄꯒ ꯏꯃꯨꯡꯁꯦ ꯋꯥꯏ ꯇꯩꯊꯣꯛꯑꯦ ꯑꯗꯣ ꯑꯩꯅ ꯑꯍꯥꯟꯕꯗ ꯂꯩꯃꯥꯡꯁꯦ ꯍꯥꯟꯅ ꯇꯩꯔꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁꯤꯗ ꯊꯔꯣꯏ ꯆꯠꯄꯝꯃꯤ ꯀꯔꯤ ꯀꯔꯥꯡ ꯆꯥꯕ ꯊꯛꯄ ꯀꯔꯤ ꯀꯔꯥꯡꯗꯣ ꯑꯩꯅ ꯑꯗꯨꯝ ꯂꯩꯃꯥꯡꯗꯨꯒ ꯍꯥꯟꯅ ꯁꯤꯖꯤꯟꯅꯅꯤꯡꯗꯗꯅꯅꯦ ꯑꯗꯨꯅ ꯂꯩꯃꯥꯡꯗꯣ ꯍꯥꯟꯅ ꯇꯩꯊꯣꯛꯑꯝꯃꯤꯅꯦꯕ ꯑꯗꯨꯏ ꯃꯊꯪꯗ ꯑꯩ ꯑꯃꯨꯛ ꯂꯝꯖꯥꯏ ꯋꯥꯏ ꯇꯩꯔꯦ ꯑꯁꯤꯁꯨ ꯐꯣꯟ ꯂꯥꯛꯑꯦ ꯐꯣꯟꯗꯣ ꯑꯩ ꯊꯥꯡꯒꯠꯇ꯭ꯔꯦꯕꯅꯦꯀꯣ ꯊꯕꯛ ꯀꯜꯂꯤꯕ ꯑꯗꯨꯅ ꯑꯩ ꯐꯣꯟꯗꯣ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯊꯣꯛꯄꯗꯣ ꯌꯥꯗꯕꯀꯣ ꯑꯗꯨꯅ ꯑꯩ ꯐꯣꯟꯗꯣ ꯊꯥꯡꯒꯠꯇ꯭ꯔꯦ ꯀꯌꯥꯝ ꯖꯥꯡꯅ ꯁꯨꯒꯅꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯁꯦ ꯁꯨꯃꯥꯏꯅꯒ ꯊꯕꯛ ꯁꯨꯕꯗꯒ ꯖꯥꯡꯕ ꯇꯥꯔꯗꯤ ꯑꯣꯏꯃꯥ ꯑꯩ ꯂꯣꯏꯔꯦꯍꯦ ꯑꯩꯁ ꯈꯨꯠꯀ ꯅꯥꯟꯊꯣꯛꯑꯅꯤꯅꯦ ꯒꯔ ꯇꯩꯔꯤꯃꯤ ꯌꯦꯡꯉꯨꯅꯦ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯈꯨꯝ ꯑꯃꯨꯛ ꯋꯥꯏ ꯇꯩꯔꯦ ꯑꯩ ꯃꯣꯕꯥꯏꯜ ꯊꯝꯕꯒꯤꯁꯤꯁꯨꯅꯦ ꯌꯦꯡꯉꯣ ꯑꯣꯏꯁꯦ ꯅꯣꯡꯄꯣꯛ ꯅꯣꯡꯆꯨꯞꯁꯦ ꯅꯨꯃꯤꯠꯅ ꯉꯥꯜꯂꯤꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯅꯨꯡꯉꯥꯏꯄꯣꯟꯇꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯕꯥꯠꯔꯨꯝ ꯃꯃꯥꯡꯁꯤꯁꯨ ꯑꯃꯨꯛ ꯋꯥꯏ ꯇꯩꯊꯣꯛꯑꯦꯕ ꯑꯗꯨꯏ ꯃꯊꯪꯗ ꯑꯩꯅ ꯍꯧꯖꯤꯛ ꯐꯤꯁꯦ ꯁꯨꯗꯣꯛꯑꯅꯦꯕꯅꯦ ꯏꯁꯤꯡ ꯂꯥꯛꯇꯕꯒꯤ ꯌꯦꯡꯉꯣ ꯀꯌꯥꯝ ꯋꯥꯅ ꯁꯨꯈ꯭ꯔꯅꯣ ꯌꯦꯡꯉꯣ ꯑꯍꯥꯟꯕ ꯐꯤꯁꯦ ꯁꯨꯔꯒ ꯃꯊꯛꯇ ꯊꯝꯃꯦ ꯑꯗꯨꯏ ꯃꯊꯪꯗ ꯑꯩ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯐꯤꯁꯦ ꯁꯨꯝ ꯁꯨꯔꯦ ꯁꯨꯔꯕꯩ ꯃꯇꯨꯡꯗ ꯊꯥꯗꯣꯛꯇ꯭ꯔꯤꯕ ꯁꯨꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯍꯧꯖꯤꯛ ꯈꯣꯡ ꯍꯥꯝꯈꯩꯗꯣ ꯑꯩ ꯀꯨꯀꯔꯁꯤ ꯌꯥꯝ ꯀꯥꯝꯃꯛꯑꯦꯕꯅꯦꯀꯣ ꯀꯨꯀꯔꯗ ꯃꯩ ꯃꯨꯊꯠꯂꯨꯔꯤꯅꯦꯕ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯛꯄꯗꯨꯗꯤ ꯈꯣꯡ ꯈꯨꯠꯇꯣ ꯍꯥꯝꯗ꯭ꯔꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ ꯑꯗꯣ ꯑꯩꯅ ꯀꯝꯐꯣꯔꯠ ꯍꯥꯞꯆꯤꯜꯂꯒ ꯑꯁꯤꯒ ꯐꯤꯁꯦ ꯇꯤꯡꯁꯜꯂꯦꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯔꯨꯊꯣꯛꯑꯅꯤ ꯑꯩ ꯏꯔꯨꯊꯣꯛꯅ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯥꯛ ꯊꯣꯡ ꯃꯇꯝꯁꯨ ꯀꯩꯅꯣ ꯇꯧꯔꯦ ꯊꯔꯣꯏꯕꯨꯗꯤ ꯀꯥꯝꯅ ꯂꯣꯏꯔꯦ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩꯒꯤ ꯕꯤꯟꯗꯤꯁꯦ ꯈꯔ ꯐꯩꯗꯣꯛꯈ꯭ꯔꯦꯕ ꯑꯁꯤꯗ ꯃꯣꯕꯥꯏꯜꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯅꯝꯕꯅꯤꯅ ꯕꯤꯟꯗꯤꯁꯦ ꯈꯔ ꯐꯩꯗꯣꯛꯈ꯭ꯔꯦ ꯑꯩ ꯃꯤꯡꯖꯦꯜꯗꯣ ꯀꯥꯏꯈ꯭ꯔꯦꯕ ꯑꯗꯨꯅꯅꯦ ꯑꯗꯣ ꯍꯧꯖꯤꯛ ꯊꯔꯣꯏꯁꯦ ꯀꯥꯝꯅ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯊꯪꯗ ꯑꯩꯅ ꯑꯥꯂꯨꯗꯣ ꯇꯣꯉꯥꯟꯅ ꯈꯟꯗꯣꯛꯑꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯊꯔꯣꯏꯁꯦ ꯃꯃꯥꯏ ꯂꯧꯊꯣꯛꯇꯣꯏꯅꯦꯕ ꯊꯔꯣꯏꯁꯦ ꯃꯃꯥꯏ ꯂꯧꯊꯣꯛꯎꯗ꯭ꯔꯒꯗꯤ ꯑꯉꯥꯡꯗꯣ ꯆꯥꯕ ꯉꯝꯗꯦꯕꯅꯦ ꯑꯗꯨ ꯊꯔꯣꯏꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯑꯦꯕꯀꯣ ꯑꯗꯨ ꯃꯊꯪꯗ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯦ ꯏꯆꯥꯅꯨꯄꯥꯅ ꯉꯁꯤ ꯍꯥꯏꯌꯦꯕꯀꯣ ꯆꯥꯛꯍꯧ ꯊꯣꯡꯉꯝꯃꯣ ꯍꯥꯏꯅ ꯍꯥꯏꯔꯤꯕꯅꯦ ꯑꯩꯈꯣꯏ ꯃꯄꯥꯒꯤꯕꯨꯗꯤ ꯆꯥꯛ ꯊꯣꯡꯉ ꯄꯤꯈ꯭ꯔꯦꯅ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤꯁꯦ ꯆꯥꯛꯍꯧ ꯑꯣꯏꯅ ꯊꯣꯡꯉꯅꯤꯕ ꯆꯥꯛꯍꯧꯒ ꯊꯔꯣꯏꯁꯤꯒ ꯆꯥꯗꯣꯏꯅꯦꯕ ꯑꯗꯣ ꯑꯩ ꯏꯆꯥꯅꯨꯄꯥꯅ ꯆꯥꯛꯍꯧ ꯊꯣꯡꯉꯝꯃꯣ ꯍꯥꯏꯅ ꯍꯥꯏꯁꯤꯅ ꯃꯥ ꯁꯪꯒꯣꯝꯒ ꯆꯥꯗꯒꯤ ꯍꯥꯏꯔꯤꯅꯦꯕ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯑꯩ ꯊꯔꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯃꯃꯥꯏ ꯂꯧꯊꯣꯛꯄꯒꯤ ꯇꯦꯡꯀꯣꯠꯇ ꯇꯧꯔꯒ ꯏꯁꯤꯡ ꯊꯝꯃꯤꯕꯅꯦ ꯑꯗꯣ ꯆꯩꯇꯦꯛ ꯑꯃꯅ ꯇꯧꯔꯒ ꯑꯩ ꯃꯃꯥꯏꯁꯦ ꯂꯧꯊꯣꯛꯑꯦꯕꯅꯦ ꯑꯁꯤꯁꯨ ꯑꯗꯨꯝ ꯁꯥꯡꯉꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯉꯦꯕ ꯑꯗꯣ ꯑꯩ ꯑꯗꯨꯝ ꯄꯔꯝ ꯆꯦꯜꯍꯟꯕꯇꯁꯨ ꯅꯠꯇꯅ ꯑꯩ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯑꯩꯅ ꯀꯛꯊꯠꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯊꯔꯣꯏꯁꯦ ꯃꯃꯥꯏ ꯂꯧꯊꯣꯛꯅ ꯂꯣꯏꯔꯦꯕ ꯑꯗꯨ ꯃꯊꯪꯗ ꯑꯩꯅ ꯑꯥꯂꯨꯁꯤꯁꯨ ꯃꯀꯨ ꯈꯣꯛꯑꯦ ꯃꯌꯥꯝ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯣ ꯖꯦꯅꯝꯅꯦ ꯑꯁꯤꯅ ꯑꯩꯅ ꯌꯨꯝꯗꯩ ꯄꯣꯔꯛꯄ ꯖꯦꯅꯝꯗꯨꯅꯦꯕꯅꯦ ꯑꯁꯤꯅ ꯇꯧꯔꯦ ꯑꯗꯨꯒꯤ ꯑꯩꯅ ꯁꯤꯗ ꯁꯤꯡ ꯁꯨꯔꯦ ꯑꯩꯒꯤ ꯗꯦꯂꯤꯚꯔꯤ ꯑꯃ ꯂꯥꯛꯇꯅꯅꯦ ꯑꯗꯨ ꯂꯧꯕ ꯆꯠꯂꯨꯏꯕꯀꯣ ꯑꯗꯨꯒ ꯑꯩ ꯏꯆꯥꯁꯤꯡꯁꯨ ꯆꯦꯟꯒꯠꯂꯛꯇꯅꯅ ꯑꯩ ꯏꯆꯥꯁꯤꯡꯁꯨ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯦꯕ ꯋꯥꯕꯅ ꯂꯣꯏꯔꯦ ꯑꯗꯣ ꯑꯩ ꯂꯤꯞꯁꯇꯤꯛꯇ ꯀꯩ ꯃꯆꯨꯅꯣꯗꯣ ꯍꯥꯡꯗꯣꯛꯑꯒ ꯆꯦꯟꯈꯠꯂꯛꯀꯦ ꯃꯌꯥꯝ
कई मछली पिंक कलर होइनबसिदा अदुगा अइना पर्पल कलर की अमसु तौखियबने अदुगी लाक्रे अदुगी याम पामेना मेप किने अबदुदी असिदी क्रीम गिनी लेरगा जे हलके सिमा थुनी में आप जबरा नम हापने तोंगा अदुगा सिंग हापचले अदो मयाम आई हुजी फी जिमो मो ngasai sugiba fido adugido thado e do ai angang jo hale aba hadi angang ning hale isina di haji timing je jengo pung ani hela bani aba ado ai huji che tharoi je thongba loire ado dum pap pap tawna jangna fi ju phawdo me ko dui mathang da tharoi ju thongna loire do ai tharoi se na kaino toiba aina jumdagi hekpa aba phadigum hapsali ni aba siga jangan pabu tidak lagi. Nana saya sejauh ada pecah. Hidup kan ni. Itu makai kerana hidup ini lagi. Sudah. Apa udah ni mayam? 3 hours later. Ada mayam muji sanda ne ba sanda matam jauh ini pana duty halak pada si momo lagi re. Doegi pani puri ju lagi re. Alu ami biji jaga amda khai doi dro. Tu semai nung cah aja. अदोगी कइनोगी बादाम की चटनी हो जावरे ए मूंगफली की चटनी हागोद्रा मयाम अदो खोइ चारनी मयाम ngasiगी होना दे वीडियो से तुम थमगे अबको अदो मयाम नई वीडियो से जेंगबदा नुंगाई बिरगदी लाइक कमेंट शेयर तौबिरमो अदुम सब्सक्राइब तो दमी जारगदी तुम सब्सक्राइब तो सनबिरमो मयाम अदो असि हारगा वीडियो से मतांगी थमगे मतंगी वीडियो द मोमु थेंगनरसी को मयाम बाय बाय अदो ngasigi kainosisiu yamna haukhare bye bye miyam